Manipur gi nungchuk thangba chidai da leiriba Jirbam district asiga thangnana hingminariba Assam Kasar district ta ngasisu Manipur gi puwari ga sagonaraba khubam kaya leiri Kasar da hingliba Maitei Chinau singna karamba punchi mahingsing hinariba ge amadi Kasar da leiriba Maitei Chinau singna karamba insang napi sing pamnana thanari amadi pamnana chanari bi haibigi matangda day to day Jirbam na Kasar kamanga tamna chattuna karamba punchi mahing hingliba ge haibadu ngeng taminasi Jirbam police station mamang soiba Bobra Mayon soiba side na namaga koi mayam su khangbang pham oibani koi day to day Jirbam gi team gina sadi bidesh namba hore sina Jirbam gi nungsup thong western gate to sisini ado ko je nungsup pangna ko je thore thorokpoduna ji ga samga taina bo thong do lan tho matung ta ko asigi pen chinglambi se lakpani chinglambi se koina chinglambi se ayamana oije ta chingatani makha su chingni Faise ayamana Kuki Furuki Miyoi Shingi lam ayamana oi 90% gumba oi adudina moi ayamana sege pineapple thai bako pineapple je maming yam chatpade moi pineapple je swaida phangba pineapple je atopa state su yamna thadok khodokdana kenogi kasar gi oina khari maming chatpa Lakipur gi maming chatpa pineapple mafam ama oina khangnabane markolen haiga sagi pineapple je ko jiri onda su ayamana swaida gi dum Sanai Jirongi Miyoi su adai Kasar ronda su sina on thadok thajin loina tawbani yam chawba kaino pineapple keno sing plantation sing tongnei yo sai marak ta dum yongsak thaba su yawe ado sai gi lam se ayamana oi ching mathak oi su makha yu sai gi Kuki Furuki oi ro ji je khoi chali je hisu oi ba ko adai di koina haji Jirbam thel la thokpa ga phangba lambi dune ba ji laksari je national highway 37 ne ba si ching si gi makha ron thang ji pineapple ngata ne ba thari je ko dai de su ko adai mathak ta su thai ba ti makha ji thari bi pineapple ngata ne ji sege sai ji khar thaba latle sai ji yum taba hodore ba ko ti mathak sina rubber su dum thai pineapple dum thai adai di mujo pineapple mar du yongsak thab su yawe ba ko adai dum mar ta anamana 90% pineapple thai sai yum taba hore sai Kuki Furuki Miyoi sing ngata ne sai pa ba se hawalak pa sai se ko aduga nakhoi Manipur gi irang sina Jirbam ron taba kising kasar chen khre kaina tawbudo swai da sela aga leibane moji ado maitai singju kasar na silan thoga chala maitai tai ba duga leibane sigi yadon thangda phi ga phauji swai je na mon relic kem sa ga leibane swai sigi oron thangda ni kugi khunpa gam tai ko adu lan thok ba maitai nga da tai ba sian ko khoi chali sin national highway ne ba sana chang hawiduna modum khana di highway ram na ji oidre ba koi national highway 37 pareng ne ba siljar lambi dum khoi lak sei ju swai ju dum mix tare swai di ko to pa kam bi sim tai ado ko sim chala ga sigi statue ma oida statue ahum lei se asigi seji ga lambi oida hai ya ba amna yeta hai dine ba oida hai bisina maite yam ta ba Kalakipur Singribon me am phawdo pe yare ko sna kan sina kon chatu sina yelon da ne ba yelon si national highway 37 kenu sing ne ba sina jigi de siljar chapagi lambi do ne ba se airport ko chatpa do si lambi railway track ama nam phaw ga chatpan lambi sta phaine ko oiron chakki pasina jigi ron chakki do ba yelon chapasina siljar ron chatu ne si railway track ne ba silan tho ga ko si makha tan chale chala thai je Bengali Hindu Bengali Muslim am mix on community mix on tare ga maitei di kya ta da ba male thai je keno yodore Kolhapur yodore ba ko Phulato lan thoe Phulato lan tho Lakipur gi manak to Phulato lan tho ko Kolhapur yoro bu guman sai Kolhapur lum sing bane Kolhapur men traffic point do yore ado ye oiron chala ga siljar chakki do ne ba yelon da ne ko chetu sina ka ka manga to ne ko oiron sina siljar lambi ne ba nai ji ko ado ko ji yelon chala ni yelon chaka si traffic jam oire ba ko dia sai traffic jam oi ahum phang na boi ko ado ko traffic jam do lang tho ga la ka no angkum railway track khana nga sai ko ni phang na gi railway track to yelon chakki bu do du lambi do ne se oi season yelon phawdu phawjin to bu khata na si oiron sina siljar chakki do ne ba yelon sina jiri ron da ne ba sai lambi phawdu rok podom se han ba chap mane oiron sina siljar yelon sina jiri ne ba sin de jiri railway station yo ba track to ne ba khoi mu si lan tho ko sin makha ta na kasar ka makha ta na chat se na ko thodare ko sai si di mai te kya ta de sai je amani ko yarong godra di khang je tun ayamana ta de ado ko thodare ganda je thong ariba thengnare thong je sumai dum li kui hone khang pudi dum lei re hai tare ko
ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯑꯗꯩ ꯊꯣꯡꯁꯦ ꯂꯥꯟꯊꯣꯛꯄꯒ ꯀꯁꯥꯔꯒꯤ ꯀꯣꯂꯦꯖꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯃꯤꯡ ꯑꯗꯨꯝ ꯆꯠꯄ ꯅꯦꯍꯔꯨ ꯀꯣꯂꯦꯖ ꯍꯥꯏꯗꯣ ꯁꯤ ꯀꯣꯂꯦꯖꯁꯤꯅꯦꯕꯀꯣ ꯀꯁꯥꯔꯒꯤ ꯑꯣꯏꯅ ꯃꯃꯤꯡ ꯆꯠꯄ ꯀꯣꯂꯦꯖꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯕꯅꯦꯕ ꯁꯤꯁꯨꯀꯣ ꯑꯗꯨꯝ ꯌꯥꯝ ꯐꯖꯩ ꯀꯣꯂꯦꯖꯁꯤꯁꯨ ꯑꯗꯨꯝ ꯁꯥꯇ꯭ꯔꯁꯨ ꯌꯥꯝ ꯇꯝꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯎꯕꯗꯀꯣ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖꯁꯦ ꯂꯥꯟꯊꯣꯔꯛꯑꯦ ꯂꯥꯟꯊꯣꯔꯛꯄꯁꯦ ꯂꯥꯛꯑꯦ ꯀꯃꯪꯒꯥ ꯇꯝꯅ ꯀꯃꯪꯒꯥ ꯁ꯭ꯋꯥꯏꯗ ꯆꯤꯡꯕ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯂꯝꯕꯤꯁꯤꯅ ꯃꯊꯛꯇ ꯆꯠꯂꯤꯕ ꯎꯔꯤꯕ ꯂꯝꯕꯤꯁꯦ ꯂꯝꯕꯤ ꯃꯥꯟꯕꯁꯦ ꯁꯤꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯅꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯁꯤꯜꯆꯔꯗ ꯆꯠꯄ ꯃꯇꯝꯗ ꯆꯠꯇꯣꯏ ꯂꯝꯕꯤ ꯃꯃꯥꯡ ꯊꯪꯅ ꯆꯠꯂꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯠꯂꯤ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯤꯁꯦ ꯁꯤꯁꯨꯝ ꯆꯠꯈꯤꯕꯗ ꯑꯗꯨꯝ ꯁꯤꯜꯆꯔ ꯌꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯂꯥꯛꯑꯒ ꯂꯝꯕꯤꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤ ꯌꯥꯝ ꯇꯥꯏ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯀꯣ ꯂꯝꯕꯤ ꯌꯥꯝ ꯐꯩꯌꯦ ꯃꯣꯏꯒꯤ ꯂꯝꯕꯤꯗꯤ ꯑꯗꯨꯝ ꯁꯤ ꯃꯦꯟ ꯂꯝꯕꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯝꯕꯤ ꯐꯩ ꯍꯥꯏꯗꯤ ꯑꯁꯥꯝꯒꯤ ꯂꯝꯕꯤꯗꯤ ꯃꯅꯤꯄꯨꯔꯒ ꯆꯥꯡꯗꯝꯅꯕ ꯌꯥꯗ꯭ꯔꯦ ꯃꯣꯏꯒꯤ ꯂꯝꯕꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯥꯏꯅꯕ ꯂꯩꯇꯅ ꯑꯗꯨꯝ ꯁꯦꯝꯕꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯍꯥꯏꯔꯒꯗꯤ ꯑꯁꯥꯝꯒꯤ ꯒꯣꯚꯔꯟꯃꯦꯟꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯁꯤꯒ ꯃꯟꯗꯤꯔ ꯑꯃ ꯂꯩ ꯁ꯭ꯋꯥꯏꯗꯤ ꯍꯤꯟꯗꯨꯁꯨ ꯌꯥꯝ ꯇꯥꯏꯑꯕ ꯁ꯭ꯋꯥꯏꯗꯤ ꯃꯩꯇꯩ ꯇꯥꯕ ꯍꯧꯔꯦꯗꯤ ꯍꯥꯏ ꯁ꯭ꯋꯥꯏꯗꯤꯀꯣ ꯑꯗꯣ ꯀꯌꯥꯝ ꯇꯥꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯈꯔ ꯁ꯭ꯋꯥꯏꯗꯒꯤ ꯇꯥꯕ ꯍꯧꯒꯠꯂꯦ ꯍꯥꯏ ꯀꯁꯥꯔ ꯀꯃꯪꯒꯥꯒꯤ ꯃꯩꯇꯩꯗꯤ ꯁ꯭ꯋꯥꯏꯗ ꯇꯥꯕ ꯍꯧꯋꯦ ꯑꯗꯣ ꯁ꯭ꯋꯥꯏꯗꯅ ꯑꯌꯥꯝꯕꯅ ꯕꯦꯡꯒꯣꯂꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯍꯤꯟꯗꯨ ꯕꯦꯡꯒꯣꯂꯤ ꯑꯣꯏꯅ ꯌꯥꯝ ꯇꯥꯏꯑꯕ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯃꯦꯟꯂꯤ ꯉꯁꯤꯒꯤ ꯚꯤꯌꯔꯁꯤꯡꯗ ꯍꯪꯅꯤꯡꯕꯁꯦ ꯁꯤꯒꯤ ꯂꯝꯕꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯥꯛꯄꯗꯗꯤ ꯍ꯭ꯋꯥꯏꯠꯅ ꯂꯣꯏꯅ ꯆꯤꯡꯕꯅꯦ ꯗꯣꯠꯁꯨ ꯃꯇꯥꯏꯒꯤꯁꯤꯁꯨꯀꯣ ꯑꯗꯣ ꯁꯤꯒꯤ ꯌꯦꯜꯂꯣ ꯆꯤꯡꯅ ꯃꯌꯥꯏꯗꯁꯨ ꯁꯣꯔꯣꯛꯁꯤꯒꯤ ꯃꯌꯥꯏꯗꯁꯨ ꯑꯣꯏꯁꯨ ꯖꯦꯠꯁꯨ ꯂꯣꯏ ꯌꯦꯜꯂꯣ ꯆꯤꯡꯁꯦ ꯃꯁꯤ ꯌꯦꯜꯂꯣꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣꯕ ꯈꯪꯗꯕꯁꯤꯡꯁꯨ ꯈꯪꯍꯧꯔꯅꯤ ꯑꯗꯩꯗꯤ ꯑꯈꯪꯕꯁꯤꯡꯗꯒꯤ ꯑꯅꯧꯕ ꯅꯣꯂꯦꯖ ꯑꯩꯈꯣꯏꯁꯨ ꯇꯥꯜꯍꯧꯕ ꯌꯥꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯃꯩꯇꯩ ꯃꯄꯥꯡ ꯃꯌꯥꯝ ꯆꯥꯏꯔꯒ ꯃꯌꯥꯝ ꯇꯥꯏꯑꯕ ꯈꯨꯟꯄꯥꯛ ꯃꯣꯏꯅꯀꯣ ꯇꯥꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯃꯔꯨꯞ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯒ ꯃꯣꯏꯗ ꯍꯥꯏꯗꯤ ꯏꯪꯈꯣꯜ ꯀꯣꯏꯕ ꯈꯣꯠꯄꯗꯁꯨ ꯎꯠꯁꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯃꯥꯏ ꯃꯌꯨꯝ ꯇꯝꯅ ꯊꯧꯗꯔꯦꯕ ꯍꯥꯏꯗꯤ ꯈꯪꯅꯗꯕꯗꯨꯒ ꯆꯪꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯦ ꯈꯪꯅꯕꯗꯣ ꯊꯤꯔꯒ ꯆꯠꯄꯅꯦꯕꯀோ ꯁꯤꯅ ꯑꯩꯈꯣꯏꯅ ꯎꯠꯂꯤꯁꯤꯅ ꯁꯤꯃꯛꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯣꯏꯔꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕ ꯀꯔꯤꯝ ꯂꯩꯖꯗꯦꯀꯣ ꯑꯩꯅ ꯑꯩꯒꯤ ꯈꯪꯅꯕꯒꯤ ꯀꯩꯅꯣꯗꯨꯗ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯃꯣꯏꯒꯤ ꯌꯨꯝꯗꯨꯗ ꯆꯪꯉꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯒꯤ ꯁꯨꯃꯥꯏꯅꯁꯨ ꯍꯤꯡꯉꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯎꯠꯆꯅꯤꯡꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯅꯝꯖꯕꯅꯤ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯊꯧꯙꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯃꯍꯥꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯑꯗꯨꯒꯨꯝꯕ ꯑꯋꯥꯄꯜꯂꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯀꯣ ꯄꯜꯂꯤꯗꯨꯗ ꯃꯍꯥꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯏꯁꯇꯦꯆꯨ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯤꯡꯈꯠꯂꯦꯕꯁꯦ ꯈꯤꯜꯂꯦꯕ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯏꯁꯇꯦꯆꯨꯁꯤ ꯈꯤꯟꯅꯕ ꯍꯣꯠꯅꯕ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝꯅ ꯑꯆꯧꯕ ꯍꯥꯏꯗꯤ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤ ꯄ꯭ꯂꯁ ꯃꯅꯤꯄꯨꯔꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯤꯟꯈꯤꯕꯅꯤ ꯍꯟꯗꯛꯀꯤ ꯂꯥꯁ 2023ꯒꯤ ꯂꯥꯁ ꯃꯟꯠꯇ ꯈꯤꯟꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯔꯨꯞꯀꯤ ꯌꯨꯝ ꯌꯧꯔꯛꯑꯦ ꯌꯧꯕꯗꯀꯣ ꯁꯥꯕ ꯃꯇꯝꯗꯗꯤꯀꯣ ꯃꯣꯏ ꯌꯨꯝꯁꯦ ꯌꯥꯝ ꯏꯪꯉꯦ ꯑꯗꯨꯒ ꯁꯨꯃꯥꯡ ꯄꯤꯂꯣꯡꯒꯁꯦ ꯃꯣꯏꯗꯤ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯊꯝꯕꯤ ꯑꯌꯨꯛꯇ ꯂꯣꯏ ꯁꯤꯠꯇꯣꯛꯄꯤꯅꯦꯕ ꯁꯤꯠ ꯅꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯥꯟꯅ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯀ꯭ꯋꯥꯒꯤ ꯃꯈꯥꯗꯒꯁꯨ ꯅꯥꯄꯤ ꯍꯧꯖꯔꯒꯁꯨ ꯑꯍꯦꯟꯕ ꯇꯥꯗꯕꯗꯣ ꯅꯥꯄꯤ ꯍꯧꯔꯤꯕꯗꯣ ꯅꯠꯇꯅ ꯑꯍꯦꯟꯕ ꯇꯥꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯥꯜꯂꯦꯕꯀꯣ ꯃꯣꯏꯁꯦ ꯀ꯭ꯋꯥ ꯑꯅꯧꯕ ꯊꯥꯏ ꯀ꯭ꯋꯥ ꯑꯅꯧꯕ ꯊꯥꯕꯒꯤꯅꯦꯕ ꯀ꯭ꯋꯥꯁꯦ ꯄꯤꯛꯏꯕ ꯋꯥꯡꯗ꯭ꯔꯤ ꯑꯅꯧꯕ ꯊꯥꯕꯒꯤ ꯕꯒꯥꯟ ꯇꯥꯏꯞꯇ ꯇꯧꯒꯦꯅ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯃꯣꯏꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯎꯔꯤ ꯌꯥꯝ ꯊꯥꯏꯌꯦꯕꯀꯣ ꯎꯔꯤ ꯑꯩꯈꯣꯏ ꯊꯝꯄꯥꯛꯄꯤꯁꯨ ꯍꯥꯏꯕꯅꯦ ꯎꯔꯤ ꯊꯝꯄꯥꯛꯄꯤꯁꯨ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯗꯣ ꯎꯔꯤꯁꯦ ꯌꯦꯡꯉꯨꯁꯦꯅ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯃꯄꯥꯟ ꯃꯣꯏꯒꯤ ꯄꯣꯠ ꯆꯩ ꯀꯌꯥꯝ ꯊꯥꯒꯦ ꯍꯟꯗꯛꯇꯤꯅ ꯑꯩꯈꯣꯏ ꯌꯦꯡꯉꯨꯁꯦꯅ ꯆꯠꯄꯅꯦꯕ ꯆꯠꯄꯗ ꯃꯣꯏꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯎꯔꯤ ꯆꯥꯒꯣꯅ ꯃꯣꯏꯅ ꯎꯔꯤꯒꯁꯦ ꯃꯌꯥꯝ ꯍꯦꯛꯄꯤꯔꯛꯑꯦ ꯎꯔꯤ ꯃꯈꯜ ꯌꯥꯝꯃꯦ ꯎꯔꯤꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯊꯝꯄꯥꯛꯀꯤꯁꯨ ꯍꯥꯏꯗꯤ ꯃꯇꯣꯡ ꯆꯥꯕꯤꯗꯣ ꯑꯗꯨꯒ ꯃꯔꯨ ꯆꯥꯕꯤꯁꯤꯅ ꯏꯔꯣꯜꯂꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯊꯝꯄꯥꯛꯄꯤꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯏꯟꯖꯥꯡꯗ ꯊꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨ ꯎꯔꯤ ꯁꯤꯕꯨ ꯃꯌꯥꯝ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯄꯁꯨ मपान मैम सारमेबको नौना पालकदब मैम वाली अदुफाउबदा फनयाम पालमी फनयाम योनग्रे हाय कई करी भेराइटी ना मैम उच्चरकेबको सिना थंपाकपी हाइतारेको मतोंग चाबीदो अदुदुने मरु याम चाउदबीदो अदुदुगा मथंगसिना मरु चाउबीदो मरु कमन ओइबने सिना मरु चाबे याबा केनोसु चाबे याबनेको अदुदो सिना मरु दुम तोंगनबने इरोला चाबदो हावबने अदैदी मपान से पर्पल कलर शादी व्हाइट छाती जो लेइबको सि थंपाकपी पर्पल कलर शाटे बसिनाको सिना पर्पल कलर फजबने याम सिजे थंपाकपीदसु अनि सुई पर्पल ओइबी अमा ओइदबी अमा को मखल पुनमक सुनाने मोइ थारी
ꯃꯤꯛꯁ ꯇꯧꯁꯤꯜꯂ ꯊꯥꯕꯤꯅꯤ ꯁꯤ ꯃꯔꯨꯝ ꯆꯪꯉꯕ ꯄꯣꯠꯅꯤꯁꯦ ꯁꯤꯁꯤꯅ ꯏꯔꯣꯟꯕ ꯆꯥꯕ ꯍꯥꯎꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯨꯁꯤ ꯀꯩ ꯄꯥꯟꯒꯦ ꯍꯥꯏꯅ ꯍꯋꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯆꯝꯊꯣꯡꯗꯒ ꯑꯩꯈꯣꯏꯒꯤ ꯊꯥꯛꯄ ꯍꯋꯥꯏ ꯃꯔꯨ ꯆꯥꯕꯤꯗꯣ ꯃꯀꯨ ꯈꯣꯛꯇꯣꯛꯑ ꯃꯔꯨꯇꯪ ꯂꯧꯕꯤꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯊꯥꯔꯝꯃꯤꯁꯦ ꯃꯣꯏꯁꯦ ꯄꯨꯜꯂꯤꯅꯤꯁꯦ ꯄꯨꯔꯥ ꯃꯄꯨꯜ ꯄꯨꯜꯂꯒ ꯄꯨꯈ꯭ꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀꯔꯤ ꯑꯇꯩ ꯄꯥꯜꯂꯤ ꯌꯦꯡꯉꯨꯁꯦꯅ ꯑꯩꯈꯣꯏꯁꯦ ꯃꯈꯥ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯣꯏꯅ ꯀꯨꯝꯊꯔꯒ ꯌꯦꯡꯉꯨꯁꯦ ꯌꯥꯝ ꯐꯖꯩꯌꯦꯅ ꯑꯩꯈꯣꯏꯁꯦ ꯃꯈꯥ ꯀꯨꯝꯊꯕ ꯆꯠꯄꯗ ꯀꯩꯅꯣꯁꯨ ꯌꯥꯝ ꯄꯥꯜꯂꯝꯃꯦ ꯃꯥꯏꯔꯦꯟ ꯂꯩꯉꯣꯏ ꯃꯔꯛꯁꯤꯗ ꯃꯥꯏꯔꯦꯟ ꯑꯗꯨꯝ ꯃꯔꯤ ꯆꯠꯂꯒ ꯂꯩꯕꯥꯛꯇ ꯑꯗꯨꯝ ꯄꯥꯟꯕꯤꯅꯦꯕ ꯀꯩꯅꯣ ꯇꯤꯟ ꯆꯥꯕ ꯈꯣꯠꯄ ꯇꯧꯗꯦ ꯂꯩꯉꯣꯏ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯩꯗꯤ ꯌꯦꯠꯂꯣꯝꯗ ꯂꯩꯁꯤꯅ ꯑꯥꯂꯨ ꯉꯥꯛꯇꯅꯦꯕ ꯃꯥꯏꯔꯦꯟꯒ ꯑꯥꯂꯨꯒꯅꯦꯕ ꯃꯤꯛꯁ ꯇꯧꯔꯤꯁꯤ ꯃꯥꯏꯔꯦꯟꯁꯤ ꯃꯔꯛꯇ ꯑꯗꯨم ꯆꯠꯄꯤꯅꯦꯕ ꯃꯣꯏ ꯁ꯭ꯋꯥꯏꯒꯤꯗꯤ ꯍꯥꯏꯗꯤ ꯏꯀꯪ ꯀꯪꯉꯁꯨ ꯂꯩꯉꯣꯏ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯗꯣ ꯁꯤ ꯍꯪꯒꯥꯝ ꯄꯥꯜꯂꯤꯁꯦ ꯍꯪꯒꯥꯝꯁꯤꯅ ꯃꯣꯏ ꯆꯥꯗꯅ ꯂꯣꯏꯅ ꯄꯦꯟꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯩꯍꯧꯕ ꯀꯩꯅꯣꯅꯦ ꯍꯥꯏ ꯍꯪꯒꯥꯝꯅꯦ ꯍꯥꯏꯗꯤ ꯆꯥꯕ ꯂꯣꯏꯅꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯄꯥꯟ ꯁꯥꯒꯠꯂꯛꯑꯦꯅ ꯃꯅꯥ ꯍꯦꯛꯇ꯭ꯔꯕꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯣ ꯍꯪꯒꯥꯝꯁꯨ ꯃꯇꯝ ꯍꯥꯏꯗꯤ ꯆꯥꯕ ꯂꯣꯏꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯪꯒꯥꯝꯁꯨ ꯆꯥꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯀꯨꯝꯊꯔꯒ ꯌꯦꯡꯉꯨꯁꯦꯅ ꯃꯥꯏꯔꯦꯟꯁꯨ ꯃꯌꯥꯝ ꯄꯥꯜꯂꯝꯃꯦ ꯃꯥꯏꯔꯦꯟ ꯃꯔꯤ ꯆꯠꯂꯒ ꯃꯣꯏꯁꯤ ꯃꯈꯥꯗ ꯃꯥꯏꯔꯦꯟꯗꯣ ꯄꯥꯜꯂꯒꯁꯨ ꯄꯠꯇꯦꯕ ꯂꯩꯉꯣꯏꯒꯤ ꯂꯝ ꯑꯣꯏꯕꯅꯤꯅꯀோ ꯑꯗꯩ ꯃꯈꯥ ꯇꯥꯅ ꯀꯨꯝꯊꯔꯒ ꯑꯃꯨꯛ ꯌꯦꯡꯉꯨꯁꯦ ꯁꯒꯣꯜ ꯍꯋꯥꯏꯁꯨ ꯃꯌꯥꯝ ꯊꯥꯔꯝꯃꯦ ꯃꯣꯏꯁꯦ ꯑꯗꯩꯗꯤ ꯃꯪꯒ꯭ꯔꯥꯁꯨ ꯊꯥꯔꯝꯃꯦ ꯃꯪꯒ꯭ꯔꯥ ꯂꯩꯉꯣꯏ ꯃꯔꯛꯇ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯄꯠꯄꯤ ꯈꯣꯠꯄꯤ ꯀꯩꯝ ꯇꯧꯗꯕꯤꯅꯦꯕ ꯁꯤ ꯄꯥꯜꯂꯤꯁꯤ ꯁꯤ ꯑꯣꯏꯖꯗ꯭ꯔꯤꯁꯦ ꯃꯪꯒ꯭ꯔꯥ ꯉꯥꯛꯇꯅꯦꯕ ꯁꯤꯅ ꯑꯃꯨꯛꯀꯣ ꯃꯪꯒ꯭ꯔꯥꯁꯦ ꯃꯤꯛꯁ ꯑꯣꯏꯕ ꯃꯥꯜꯂꯦ ꯃꯣꯏꯒꯤꯁꯦꯀꯣ ꯑꯗꯩ ꯅꯥꯄꯤ ꯃꯥꯟꯕꯁꯦ ꯑꯣꯏꯖꯠꯀꯤ ꯃꯊꯪ ꯅꯥꯄꯤ ꯈꯣꯛꯇꯣꯛꯄ ꯃꯥꯟꯕ ꯂꯩꯔꯤꯁꯦ ꯁꯤꯅ ꯁꯒꯣꯜ ꯍꯋꯥꯏꯅꯦꯕ ꯁꯒꯣꯜ ꯍꯋꯥꯏꯁꯤꯁꯨ ꯐꯖꯅ ꯂꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯑꯃꯨꯛ ꯑꯩꯅ ꯃꯌꯥꯝꯅ ꯈꯪꯗꯕꯁꯨ ꯂꯩꯔꯝꯒꯅꯤ ꯈꯪꯗꯕꯁꯤꯡꯒꯤ ꯃꯦꯟꯂꯤ ꯈꯜꯂꯒꯀꯣ ꯑꯩꯅ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯀꯃꯥꯏꯅ ꯄꯥꯜꯂꯤ ꯎꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤꯅ ꯑꯩꯅ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯈꯣꯛꯇꯣꯛꯑꯒ ꯃꯀꯨꯁꯦ ꯈꯣꯛꯇꯣꯛꯑꯦꯗꯅ ꯁꯤ ꯌꯦꯂꯣ ꯀꯂꯔ ꯀꯥꯔꯤꯁꯦ ꯁꯤꯁꯦ ꯁꯒꯣꯜ ꯍꯋꯥꯏꯅꯦꯕ ꯐꯧꯔꯀꯥꯟꯗ ꯃꯨꯔꯛꯇꯣꯏꯅꯦꯕ ꯃꯅꯥ ꯃꯁꯤꯡ ꯃꯥꯒꯤ ꯄꯥꯝꯕꯤꯁꯦ ꯁꯣꯗꯥ ꯑꯣꯏꯅꯀꯣ ꯁꯤꯖꯤꯟꯅꯩꯌꯦꯕ ꯎꯇꯤ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯄꯦꯀꯦꯖꯤꯡ ꯍ꯭ꯋꯥꯏꯠ ꯁꯣꯗꯥꯗꯣ ꯑꯗꯨꯝ ꯊꯥꯛꯑꯒ ꯎꯇꯤ ꯇꯧꯅꯩꯗꯅꯀꯣ ꯎꯇꯤꯔꯣꯟꯗ ꯀꯌꯥ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯌꯥꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯑꯦꯗꯣ ꯁꯤꯗꯗꯤ ꯑꯗꯨꯝ ꯁꯒꯣꯜ ꯍꯋꯥꯏ ꯊꯥꯔꯕꯅꯤꯅ ꯁꯒꯣꯜ ꯍꯋꯥꯏꯒꯤ ꯄꯥꯝꯕꯤꯒ ꯃꯀꯨꯒꯗꯣ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯁꯜꯂꯒꯀꯣ ꯃꯇꯨꯝ ꯇꯥꯔꯒ ꯐꯖꯅ ꯃꯩ ꯊꯥꯗꯣꯛꯑꯀꯥꯟꯗ ꯑꯗꯨꯒꯤ ꯎꯠꯇꯨꯅ ꯎꯇꯤ ꯑꯣꯏꯅ ꯆꯥꯅꯩ ꯑꯗꯨꯒ ꯁꯤꯅ ꯑꯥꯂꯨ ꯌꯥꯝ ꯄꯥꯜꯂꯝꯃꯦ ꯁ꯭ꯋꯥꯏꯁꯤꯁꯨ ꯑꯥꯂꯨꯒ ꯍꯋꯥꯏꯒ ꯃꯪꯒꯟ ꯃꯊꯦꯜꯗꯤ ꯁꯨꯔꯦ ꯃꯥꯏꯔꯦꯟ ꯌꯥꯝ ꯄꯥꯜꯂꯦꯅ ꯑꯩꯈꯣꯏꯅ ꯃꯥꯏꯔꯦꯟ ꯆꯪꯉꯒ ꯌꯦꯡꯕꯗ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃꯁꯨ ꯄꯥꯜꯂꯝꯃꯦ ꯑꯗꯨꯝ ꯑꯇꯩꯁꯨ ꯄꯥꯜꯂꯝꯃꯦ ꯌꯥꯝ ꯆꯪꯉꯨꯗ꯭ꯔꯦ ꯃꯔꯛꯇ ꯆꯪꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯃꯆꯥ ꯑꯃꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯆꯥ ꯑꯃꯅꯤ ꯃꯄꯥꯟꯂꯣꯝ ꯊꯪꯕꯁꯤꯡꯗꯣ ꯑꯗꯨꯝ ꯀꯥꯞꯁꯜꯂꯒ ꯌꯦꯡꯁꯦꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯀꯥꯞꯄꯛꯄꯅꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯎꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯈꯥꯗꯪ ꯊꯤꯟꯊꯔ ꯄꯥꯟꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯝ ꯃꯊꯛꯇꯁꯨ ꯌꯥꯝ ꯄꯥꯜꯂꯝꯕꯗꯣ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯩꯔꯥꯏꯁꯨ ꯑꯗꯨꯝ ꯅꯤꯡꯈꯥꯏꯕ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯣꯏꯕꯅꯤꯅꯀꯣ ꯃꯣꯏꯅ ꯀ꯭ꯋꯥ ꯊꯥꯖꯤꯟꯁꯦꯅ ꯀ꯭ꯋꯥꯒꯁꯨ ꯑꯅꯧꯕ ꯃꯌꯥꯝ ꯊꯥꯔꯝꯃꯦ ꯏꯪꯈꯣꯜꯁꯤꯁꯨ ꯍꯧꯒꯠꯂꯛꯄꯗ ꯆꯠꯂꯨꯔꯒꯗꯤ ꯐꯕ ꯑꯩꯈꯣꯏꯁꯨꯀꯣ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯄꯗꯣ ꯍꯪꯒꯣꯜ ꯀꯣꯜꯕꯒꯤ ꯃꯇꯝ ꯍꯪꯒꯥꯝꯇꯁꯨ ꯐꯦꯁ 2 ꯁꯨꯕ ꯍꯪꯒꯥꯝ ꯐꯗꯤꯒꯣꯝ ꯇꯧꯔꯒꯁꯨ ꯐꯦꯁ 3 ꯁꯨꯔꯕ ꯍꯥꯏꯗꯤ ꯑꯃ ꯐꯗꯤꯒꯣꯝ ꯇꯥꯟꯊꯣꯛꯄ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ 3ꯔꯛ ꯁꯨꯕ ꯊꯥꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦꯕꯀꯣ ꯐꯦꯁ 2 ꯁꯨꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯍꯜꯂꯁꯤꯅ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯄꯗ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯀ꯭ꯋꯥꯒꯤ ꯑꯁꯤꯅ ꯈꯔ ꯆꯥꯎꯕ ꯄꯥꯝꯕꯤꯅꯦꯕꯀꯣ ꯀ꯭ꯋꯥꯁꯨ ꯍꯥꯏꯐꯦꯠ ꯎꯠꯂꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯜꯂꯁꯤꯅ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣই ꯃꯔꯨꯞꯁꯤꯅ ꯀꯩꯅꯣ ꯇꯧꯋꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯚ ꯈꯔꯁꯨ ꯂꯩꯕꯅꯤ ꯅꯣꯏ ꯁꯥꯒꯩ ꯃꯥꯟꯅꯕ ꯉꯥ ꯍꯦꯟꯅꯕ ꯁꯛ ꯈꯪꯅꯧꯁꯤꯌꯦ ꯆꯠꯂꯦ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗ ꯈꯪꯅꯔꯨꯔꯁꯤꯒꯦ ꯍꯥꯏꯅ ꯇꯧꯔ ꯆꯠꯂ ꯃꯣꯏꯁꯤꯒꯗꯤ ꯏꯪꯈꯣꯜ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯨꯝ ꯑꯃꯒꯤ ꯃꯔꯛꯇ ꯂꯣꯏ ꯐꯥꯎꯅꯩꯌꯦꯕꯀோ ꯐꯥꯎꯅꯕꯗꯣ ꯑꯩꯈꯣꯏ ꯆꯠꯂꯨꯔꯁꯦꯅ ꯑꯩꯈꯣꯏ ꯆꯠꯂ ꯐꯥꯎꯗꯣꯛ ꯇꯧꯔꯒꯀꯣ ꯁꯤꯗ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯔꯤꯂꯦꯇꯤꯚꯇꯤ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯁꯛꯇꯤ ꯈꯪꯅꯔꯁꯦꯅ ꯑꯩꯈꯣꯏ ꯆꯪꯁꯟꯕꯗ ꯃꯤ ꯑꯇꯩꯗꯤ ꯑꯌꯥꯝꯕꯗꯤ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯁꯤꯁꯤꯒ ꯌꯨꯝ ꯃꯄꯨ ꯑꯃ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯏꯆꯦꯁꯤꯒ ꯈꯪꯅꯔꯦ ꯑꯉꯥꯡꯁꯤꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ ꯑꯗꯣ ꯐꯝꯃꯤꯟꯅꯔꯒ ꯆꯥꯃꯤꯟꯅꯔꯦ ꯊꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯉꯜꯂꯤꯉꯩꯗ ꯌꯨꯝ ꯍꯜꯂꯧꯁꯤꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯔꯒ ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯖꯤꯔꯤꯕꯥꯝ ꯇꯝꯅ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯑꯦ